construction yari peli yari hoi yum lomdagi mi lakpa office ki staff ni kaine tamoi suna mana balakpada yum sida pusan bada kaimdi kai da bro nang ni kai trasu idea mi kai ai shune yum si saning khangaba phare ne hoji bani yum saren khalo nang jo officer khani ai jo officer lani yum si thabak suri be meyam kana no yingsen dusia awada pa ma harak pa kana na sendurigi khwai dagi maru oina ibani gi leiri ba budget sina yamna hendok ma thonda lebu sunate yum sabau rok pa lak tara sangni hamni yum sabau rok pa lak kun yare pele ko adugi di construction maya amale yare construction dune hindane ai kizare piruk shobu dune masa sogula matam sida kana na phobono kana na singbono ai khangdi yare amte penjare ko Tasau inama kaidonarage construction ga pallaga ngangnaramishibo Tombi yum sida sase habadane noi ta chawna talli miro leite construction thajade sarui adugi di tasau BRL Home Builder Design haidana company ama laye aduna aigi dukan dusu sarine adugi matik phajakre Tombi nang sum yokche leire si matang sida ha tasau inama aigi dukan dusu aina pamba matamda adumak phangi aduga aigi leiriba seldo aduda moina calculate tawraga hairak senpham do adudagi hena kasu changde moigi facility se yam laikre thajadraga tasau hujimak chalaga hekta wari sarose aduga akupa warol loina khangani Tombi mafamdi porompat choibam laikai SBI manakta tamo lao ba lao tamo ibani na office ta thoena kaimta problem leitre aduga tamone am pakhalamba budget haibido moina calculate tawraga pirakpa budget tudagi hen basomta changre aduga aini am pam design singsu architect na phajana sembire adagi site engineer singna yum saringi matamda yum sida nungti gilaaga kumna su yengchen bire adudi shawu khara pharone ho saujararoye aduna ing chingna leiba family ma oina bagidama afaba yum ama mathau tai ahen ma matha sabagi mahutta chawgera pikera yum ama sage hairagadi BRL Home Builder Design da tanabiu adumyam give away asoba masu leirabani ko BRL gi IG amasung FB page na 20k followers hek yobaga ajoba offer ama leiban aduga myam every week khudimaki give away shu akhone tawjaragani aduna mayam shu BRL bu support tawbiram